ꯕꯤꯕꯤꯁꯥꯅꯥ ꯃꯤꯁꯤ ꯄꯨꯂꯤꯁꯅ ꯂꯟꯗꯣꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯔꯦ, ꯅꯨꯃꯤꯠ 8ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯆꯤꯟ ꯃꯦꯟꯕ ꯉꯝꯕ ꯄꯥꯋꯔ ꯂꯩꯕ ꯐꯣꯔꯁ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯖꯣꯏ ꯀꯤꯁꯟ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯥꯟꯆꯤꯄꯨꯔꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕ꯭ꯂꯣꯛ ꯕꯤ ꯒꯥꯔꯜ ꯍꯣꯁꯇꯦꯜꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯗ ꯀ꯭ꯂꯥꯁ 7 ꯇꯝꯂꯤꯕꯤ ꯅꯨꯄꯤꯃꯆꯥ ꯃꯍꯩꯔꯣꯏ ꯅꯤꯡꯊꯧꯖꯝ ꯕꯤꯕꯤꯁꯥꯅꯥꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯔꯝꯕꯗꯒꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯐꯥꯏꯔꯣꯏꯖꯝ ꯂꯥꯟꯗꯣꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟ ꯐꯥꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ (ꯌꯨ.ꯗꯤ. ꯀꯦꯁ ꯅꯝꯕꯔ 6/2019 ꯑꯟꯗꯔ ꯁꯦꯛꯁꯟ 174 ꯒꯤ ꯑꯥꯔ.ꯄꯤ.ꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 22ꯗ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯔ ꯏꯟ-ꯆꯥꯔꯖꯅ ꯌꯨ.ꯗꯤ. ꯀꯦꯁ ꯑꯁꯤ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯀꯦꯁꯇ ꯀꯟꯚꯔꯠ ꯇꯧꯔꯛꯇꯨꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯅꯝꯕꯔ 138/2019 ꯑꯟꯗꯔ ꯁꯦꯛꯁꯟ 305(34) ꯑꯥꯏ.ꯄꯤ.ꯁꯤ. ꯑꯃꯁꯨꯡ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯇꯀꯤ ꯁꯦꯛꯁꯟ 75 ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 28ꯇꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯤꯕꯤꯁꯥꯅꯥꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧꯖꯝ ꯇꯣꯝꯆꯧ (ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯟ. ꯆꯟꯗ꯭ꯔꯃꯅꯤ)ꯅ ꯑꯦꯁ.ꯄꯤ. ꯏꯝꯐꯥꯜ ꯋꯦꯁꯠꯇ ꯑꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯁꯕꯃꯤꯠ ꯇꯧꯔꯛꯈꯤꯕꯗꯒꯤ ꯑꯦꯐ.ꯑꯥꯏ.ꯑꯥꯔ.ꯗ ꯀꯟꯚꯔꯠ ꯇꯧꯔꯛꯂꯕ ꯀꯦꯁ ꯑꯁꯤꯒꯤ ꯂꯣꯒꯤ ꯁꯦꯛꯁꯟꯁꯤꯡꯗ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 302 ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯑꯄꯣꯛꯄꯅ ꯑꯦꯁ.ꯄꯤ. ꯏꯝꯐꯥꯜ ꯋꯦꯁꯠꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯐꯪꯕ ꯃꯇꯝꯗ ꯃꯈꯣꯡ ꯑꯅꯤꯃꯛꯇ ꯂꯩꯈꯣꯝ ꯇꯩꯔꯝꯕꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒ ꯅꯛꯅꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯑꯄꯣꯛꯄꯅ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 302 ꯍꯥꯞꯆꯤꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯔꯕ ꯔꯣꯕꯤꯟꯁꯟꯕꯨ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁ.ꯄꯤ. ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯊꯥ ꯑꯁꯤꯒꯤ 25ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯑꯈꯟꯅꯅ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯘꯅꯁ꯭ꯌꯥꯝ ꯁꯔꯃꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ ꯑꯣꯏꯗꯨꯅ ꯂꯨꯆꯤꯡꯕ ꯑꯦꯁ.ꯑꯥꯏ.ꯇꯤ.ꯅ ꯁꯕ-ꯗꯤꯚꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯦꯁ. ꯅꯟꯗꯕꯥꯕꯨ ꯁꯔꯃ, ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯠ ꯀꯣ-ꯑꯣꯐꯤꯁꯔ ꯏꯟ-ꯆꯥꯔꯖ ꯏꯟꯁꯄꯦꯛꯇꯔ ꯔꯣꯅꯤꯇꯥ ꯃꯩꯁꯅꯥꯝ, ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯁ. ꯁꯨꯔ꯭ꯌꯀꯨꯃꯥꯔꯅ ꯑꯦꯁꯤꯁ꯭ꯠ ꯇꯧꯅꯕꯁꯨ ꯑꯦꯁ.ꯄꯤ.ꯒꯤ ꯑꯣꯔꯗꯔ ꯑꯗꯨꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯀꯦꯁ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯑꯥꯏ.ꯇꯤ. ꯑꯁꯤꯅ ꯄꯥꯏꯕꯒ ꯄꯟꯊꯗꯅ ꯐꯥꯏꯔꯣꯏꯖꯝ ꯔꯣꯕꯤꯟꯁꯟ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯣꯔꯠꯇ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯄ꯭ꯔꯦꯌꯔ ꯑꯁꯤꯅ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕ꯭ꯂꯣꯛ ꯒꯥꯔꯜꯁ ꯍꯣꯁꯇꯦꯜꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯅ ꯐꯒꯠꯂꯕ ꯔꯣꯕꯤꯟꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯖꯨꯅꯤꯌꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯦꯁꯣꯜꯠ ꯑꯃꯁꯨꯡ ꯑꯦꯕ꯭ꯌꯨꯖꯟꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯄꯤꯛꯂꯤꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯦꯁꯣꯜꯠ ꯑꯃꯁꯨꯡ ꯑꯦꯕ꯭ꯌꯨꯖꯟꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡꯅ ꯄꯤꯛꯂꯤꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯑꯦꯛꯇꯀꯤ ꯁꯦꯛꯁꯟ 75 ꯒꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤꯕꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯔꯠꯅ ꯃꯉꯣꯟꯗ ꯍꯪꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯑꯦꯟꯖꯥꯏꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯁ.ꯑꯥꯏ.ꯇꯤ.ꯒꯤ ꯑꯥꯏ.ꯑꯣ.ꯅ ꯃꯍꯥꯛ ꯉꯔꯥꯡ ꯍꯦꯛ ꯐꯥꯕꯒ ꯄꯟꯊꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯆꯦꯛ-ꯑꯞ ꯇꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯁ.ꯑꯥꯏ.ꯇꯤ.ꯅ ꯐꯥꯔꯕ ꯔꯣꯕꯤꯟꯁꯟꯅ ꯕꯦꯜ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯄꯨꯂꯤꯁꯀꯤ ꯄ꯭ꯔꯦꯌꯔ ꯑꯁꯤꯗ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯊꯪ ꯊꯥꯒꯤ 5 ꯐꯥꯎꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯕꯦꯕꯤꯁꯥꯅꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯑꯗꯨ ꯕꯦꯕꯤꯁꯥꯅꯥ ꯃꯤꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤ.ꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯑꯥꯏ.ꯇꯤ. ꯇꯤꯝ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯌꯦꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯕꯦꯕꯤꯁꯥꯅꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ
ꯈꯔꯒꯤ ꯁꯦꯝꯄꯜꯁꯤꯡ ꯈꯣꯝꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯅꯤꯡꯊꯧꯖꯝ ꯕꯤꯚꯤꯁꯅ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯕ ꯀꯦꯁꯇꯒꯤ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯐꯥꯏꯔꯣꯏꯖꯝ ꯅꯟꯗꯣꯅꯤ ꯑꯃꯁꯨꯡ ꯐꯥꯏꯔꯣꯏꯖꯝ ꯔꯣꯃꯤꯇꯥ, ꯃꯄꯨꯔꯣꯏꯕ ꯀꯃꯜ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯤꯌꯥꯝ ꯂꯩꯀꯥꯏꯒꯤ ꯕꯦꯜ ꯍꯤꯌꯔꯤꯡ ꯍꯌꯦꯡ ꯎꯔꯤꯄꯣꯛ ꯆꯩꯔꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁꯦꯟꯁꯁ ꯖꯣꯏꯁ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯊꯥꯔꯛꯄꯗ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯕꯦꯜ ꯑꯁꯤ ꯑꯦꯕꯁꯣꯂꯨꯠ ꯕꯦꯜ ꯑꯣꯏꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯖꯦꯛ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯤꯌꯔꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯔꯠꯅ ꯄꯨꯂꯤꯁꯀꯤ ꯑꯥꯏꯑꯣꯗ ꯑꯣꯕꯖꯦꯛꯁꯟ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯔꯤꯄꯣꯔꯠ ꯑꯗꯨ ꯉꯔꯥꯡ ꯐꯥꯎꯕ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯇꯧꯔꯛꯄꯗꯒꯤ ꯕꯦꯜ ꯍꯤꯌꯔꯤꯡ ꯍꯌꯦꯡ ꯄꯥꯡꯊꯣꯛꯅꯕ ꯀꯣꯔꯠꯅ ꯃꯇꯝ ꯂꯦꯞꯈꯤꯕꯅꯤ꯫